ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯜ ꯑꯃꯗ ꯂꯩꯔꯥꯡ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯂꯩꯔꯥꯡꯒꯤ ꯃꯅꯥꯎꯅꯨꯄꯤ ꯄꯦꯇ꯭ꯔꯨꯛ ꯂꯩꯗꯤ ꯃꯆꯦ ꯂꯩꯔꯥꯡꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯔꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯖꯠ ꯂꯤꯆꯠ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯝꯃꯤ ꯂꯩꯔꯥꯡ ꯃꯁꯛ ꯃꯇꯧ ꯐꯖꯕꯒꯤ ꯃꯇꯤꯛ ꯅꯨꯄꯥꯅꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯅꯔꯝꯃꯤ ꯃꯗꯨꯃꯛꯅ ꯂꯩꯔꯥꯡ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥ ꯀꯌꯥꯗꯨꯗꯒꯤ ꯊꯦꯝ ꯊꯦꯝꯗꯨꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄ ꯂꯦꯞꯂꯝꯗꯦ ꯃꯁꯦꯝꯅꯗꯨꯝꯅ ꯇꯧꯕꯗꯨꯗ ꯄꯦꯇ꯭ꯔꯨꯛꯅ ꯄꯥꯈꯠꯅ ꯏꯆꯦ ꯅꯪꯅ ꯅꯨꯄꯥ ꯈꯨꯗꯤꯡ ꯍꯦꯡꯉꯣ ꯍꯦꯡꯉꯥ ꯇꯧꯔꯒ ꯁꯦꯜ ꯂꯧꯊꯣꯛ ꯆꯥꯊꯣꯛ ꯇꯧꯔꯤꯗꯣ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠꯇ ꯑꯋꯥꯕꯝꯗ ꯇꯥꯕ ꯁꯣꯏꯔꯣꯏꯗ ꯏꯁ ꯍꯩꯕꯤꯔꯦꯗ ꯑꯉꯥꯡꯅꯅꯦ ꯏꯃꯥ ꯁꯥꯔꯛꯀꯅꯨ ꯑꯩꯅ ꯑꯗꯨꯝ ꯈꯪꯅ ꯌꯥꯅꯕ ꯂꯣꯏꯅꯔꯤꯕꯅꯤ ꯏꯃꯥ ꯁꯥꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯏꯃꯥ ꯄꯥꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯟꯅꯅꯤ ꯍꯥꯏꯕꯅꯤ ꯍꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯑꯉꯥꯡ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨ ꯁꯦꯝꯗꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯃꯆꯦꯅ ꯆꯠꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯈꯨꯜ ꯑꯗꯨꯗꯒꯤ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯕ ꯈꯣꯏꯃꯨꯗꯨ ꯂꯩꯔꯥꯡꯅ ꯄꯥꯝꯖꯕ ꯍꯩꯈꯥꯗꯨ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯩꯈꯥ ꯄꯥꯝꯕꯤꯗꯨ ꯀꯥꯈꯠꯂꯒ ꯀꯟꯅ ꯍꯦꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯍꯩꯈꯥ ꯑꯁꯪꯕ ꯐꯥꯎꯕ ꯌꯥꯎꯅ ꯍꯦꯛꯄꯗꯨ ꯎꯕꯗ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯍꯩ ꯈꯣꯏꯃꯨ ꯅꯪꯕꯨ ꯍꯩꯈꯥ ꯑꯁꯪꯕꯗꯨ ꯐꯥꯎꯕꯗꯤ ꯈꯥꯛꯂꯒ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯏꯕꯣ ꯅꯪꯅ ꯆꯥꯕꯁꯨ ꯅꯠꯇꯦ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯟ ꯃꯌꯥꯝꯁꯦ ꯅꯪꯅ ꯅꯪꯒꯤ ꯂꯩꯔꯥꯡ ꯍꯥꯏꯗꯨꯗꯅꯦ ꯄꯤꯖꯅꯕ ꯍꯦꯛꯄꯗ ꯃꯔꯨ ꯃꯔꯥꯡ ꯀꯣꯛꯂꯤꯅꯤ ꯏꯕꯨꯡꯉꯣ ꯃꯥ ꯇꯥꯅꯤꯡꯗꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯗꯒꯤ ꯀꯅꯥꯅ ꯍꯧꯔꯤꯕ ꯍꯩꯄꯥꯜ ꯂꯩꯄꯥꯟꯁꯦ ꯍꯦꯛꯂꯒ ꯆꯥꯒꯦ ꯑꯗꯨꯅ ꯑꯆꯥꯕ ꯃꯤꯗ ꯍꯦꯛꯂꯒ ꯄꯤꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯏꯆꯥꯗꯤ ꯉꯥꯡꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯔꯦꯗ ꯍꯥ ꯌꯥꯔꯦ ꯈꯔ ꯍꯦꯛꯂꯕꯗꯤ ꯌꯥꯔꯦ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯀꯨꯝꯊꯔꯛꯑꯣꯏ ꯃꯤꯌꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯅ ꯈꯣꯏꯃꯨꯕу ꯀꯨꯝꯊꯔꯛꯎ ꯍꯥꯏꯅ ꯀꯧꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯍꯩꯈꯥꯗꯨꯃꯛ ꯍꯦꯛꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥꯏꯕꯦꯝꯃꯗꯨ ꯆꯥꯎꯅ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃ ꯄꯥꯏꯈꯠꯂꯒ ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯗ ꯀꯨꯝꯂꯧꯅꯍꯦ ꯀꯨꯝꯂꯧꯅꯦ ꯅꯪꯕꯣ ꯀꯨꯝꯂꯛꯂꯣꯏ ꯍꯥꯏꯔꯕꯗꯤ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯁꯤꯅꯅꯦ ꯊꯣꯃꯥꯒꯦ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯛ ꯆꯥꯎꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯗꯨꯅ ꯊꯣꯝꯃꯗꯤ ꯅꯆꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯁꯦ ꯈꯨꯅꯨ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯅ ꯐꯔꯕꯅꯤ ꯑꯄꯪꯖꯥꯎ ꯅꯪ ꯂꯥꯛꯅꯕꯅꯅꯦ ꯍꯦꯟꯅ ꯋꯥꯔꯕꯅꯤ ꯑꯩꯁꯦ ꯍꯦꯟꯅ ꯋꯥꯔꯕ ꯃꯆꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯃꯥꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯃꯥꯅꯣ ꯁꯤꯕꯣ ꯍꯩ ꯇꯥꯅꯤꯡꯗꯦ ꯄꯦꯠꯄꯥ ꯉꯥꯡꯗꯅꯅꯦ ꯅꯪ ꯑꯗꯨꯝ ꯂꯩꯔꯅꯨ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯎ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝꯁꯤꯅ ꯊꯣꯝꯂꯛꯄ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯁꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯨꯝꯃꯒꯦ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯁꯥꯎꯔꯤ ꯍꯩꯈꯥ ꯄꯥꯝꯕꯤꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨꯗ ꯃꯃꯥꯏꯕꯦꯝꯕꯗꯨ ꯁꯥꯎꯅ ꯑꯩꯒꯤ ꯏꯆꯥ ꯄꯪꯕꯁꯦ ꯃꯥꯏ ꯂꯩꯔꯥꯡ ꯍꯥꯏꯗꯨꯅ ꯊꯦꯝꯗꯅ ꯆꯥꯊꯣꯛ ꯊꯛꯇꯣꯛꯄꯤꯕꯗ ꯂꯣꯏꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ ꯑꯁꯤꯅ ꯍꯌꯦꯡ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯝꯗ ꯀꯣꯛ ꯆꯦꯟꯊꯣꯛꯈ꯭ꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯑꯁ ꯈꯪꯄꯣꯟꯇꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯔꯥꯡ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯈꯣꯏꯃꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯂꯩꯔꯥꯡ ꯈꯣꯏꯃꯨꯅ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯕꯗꯨꯗ ꯃꯆꯤꯟꯗ ꯁꯥꯎꯔꯤ ꯃꯗꯨꯒꯤ ꯇꯥ ꯈꯣꯏꯃꯨ ꯍꯥꯏꯕ ꯑꯄꯪꯖꯥꯎꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯕ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯇꯥ ꯐꯩꯖꯥꯎꯗꯣ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯦꯡꯅꯔꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯆꯥꯅꯕ ꯇꯥꯔꯦꯕ ꯇꯧꯔꯤꯁꯦ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯑꯁꯤ ꯈꯟꯅ ꯂꯩꯔꯥꯡ ꯃꯆꯤꯟꯗꯨ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯂꯝꯗꯦ ꯑꯁꯣꯝꯗꯅ ꯈꯣꯏꯃꯨꯁꯨ ꯂꯩꯔꯥꯡꯅ ꯉꯥꯏꯔꯝꯂꯅꯤ ꯈꯟꯅ ꯍꯥꯊꯨ ꯆꯦꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨ ꯃꯃꯤꯠ ꯃꯅꯥ ꯑꯣꯟꯗꯕꯤ ꯆꯦꯜꯂꯛꯄꯗ ꯅꯨꯡꯗꯨꯝ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯌꯣꯝꯂꯒ ꯄꯨꯔꯛꯂꯤꯕ ꯍꯩꯈꯥ ꯃꯌꯥꯝꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯏꯃꯨ ꯄꯥꯈꯠꯅ ꯃꯥꯡꯂꯦ ꯂꯩꯔꯥꯡꯅ ꯃꯁꯥ ꯅꯥꯟꯖꯔꯤꯗꯨꯒ ꯍꯩꯈꯥ ꯃꯌꯥꯝꯁꯦ ꯂꯩꯕꯛꯇ ꯇꯥꯔꯦꯒ ꯈꯪꯉꯗꯤ ꯁꯥꯎꯕꯅ ꯂꯣꯏꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯈꯣꯏꯃꯨ ꯍꯩꯈꯥ ꯃꯌꯥꯝꯗꯨ ꯈꯨꯟꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯊꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯂꯩꯔꯥꯡꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ
ising soklaga mayum dhalage haiduna mana leithorakpada khoimuna taha chilakpaduda tusinge tawbaduda ta khoimo nangbu tusinba tarimi asi haiduna leirang ising pundu lebak tapna thamlaga khoimuna selaklibadu tapna lao haina hairami adubu khoimudi leirangna magi damakta wasabadu ubada masada karimta nasungdana nokmi tawduna selaklami aduga leirangi manak yorokpada sormapi honduna si nangi haikhaibdo leirang haikha mayamdu ubada ingangangna asuk yambasidi aidi kaida haptoiba nangbu hapnaba kaimta purakdro purakte khoimu akoibaduda koilei leiraga yengli itha thazadana leirang nangi singpunsida adum hapsilodana ha kaideno he chakhungi asengwa isingsida asi hapchinba yaroi kaishu kairose ai tawge asi haiduna khoimu haikha mayamdu kulgi pukri asaubududa sengna samthoklaga leirangi ising punna duda tup launa thadarami madu ubda leirangdu sita noklaga ta khoimu aidi khangdi nangse yam singni zanine ai dhandagi su adum singliduba nangna khangjadraga hoini aidi nangse nahan kaidi yam pangraina khalubani adubu nangdi yam sing leirami asi haiduna leiranga khoimugadu noktana wari saringaida laptakna phaijau lakpadu ubada leirang noklama minoktu hangan hanjingkhraga ta khoimo ai thengi yumda jangkhragi koinune sukngalisibu wari ngaksa khisiba ta khoimo tatona singkhokbu jakhraga halaktrena ne chaibda loiramani ba asi haiduna leirang ising pundu yankhatlaga prarap satkirami khoimu leirangna prarap sakkibaduda nungaitana yengduna leheurami asomdana phaijau leirangna taha lakpadu ubada suktoklaga leirang ngasidi asingum hainasi ai swai sum tawbuse yam hainaroi kaidoraki ta phaijau nangna khoimugusu koinagum taw aigasu koinagum taw mase ayam hainadreba is asigi oire ta khoimudi aina sum matam lenba nungai haina wari watai tawbaniba ta phaijau sina pakata khanchili asi haiduna leirang phaijau don silaga khoiromu minok ama noksilami phaijau leirang na dumna noksilakwaduda masadu tarang ama isat chalami adubu koi haudi makoini gi taibang amada tawrambadu khoimuna kalapna leirang nangbu thengina hathu du sakribla tro aduga side kedoribu nangde leirang khoimuna dumna larokpaduda khangpre khangna apinga phai oina ta khoimo nangdi side kedobu laiba aina khangabane nangna hathu du sakribado nayumda nabungna saibigi oiramoisi nupa to buna na banatro nangna ai hundo maga hathu du sakribado nate asigi nupa sina engonda hikari hengeba hayuni angta hayoba phaijau khoimuna dumna leirangda ngahangli mayamdu tabada mi usitana adudi asana khangjaba yatro mi ni sibo ho leirangna ne nanga koinaribududi matam lenba nungai bagini kari ai nangise nangonda nate leirangdani khumuni lera kaigi tumi lerino phaijau as taning tapni lore torisi nupina pamida baise pamida bani soida nupi don silaga chabing ngangise taabda warida nangi doi gondara ha nangi doi gondara ba natradi kana doini adoidi asi haiduna khoimu sauna phaijau ki mamaida kina thinkhirami matamdu leirangdu sauna khoimudo onsilaga khon kalapna ta khoimo kaino nang toisiba asi haiduna leirang phaijau ki manakta sangsinduna ta phaijau kai ta soke se asi haiduna leirang phaijau ki mamai asokpadu di yenglammi mataudu ubda khoimudi khoirang khoisaunabana loirami amuksu ningba kaina tumin mafamdudagi satke tawbada leirangna khon kalapna ta khoimo amta ngaiko khoimu leirangna ngaiko haibaduda kari hairakadage khanna langtaknana mamaidu leisilaklami matamdu leirangdu yam sauna ta khoimuna yamna khangningbado ai hausikti asengba hairage ta khoimudi aina matam lenba nungainaba aina asa thaksa ge haibada pisa pitak tawbadugi matam lenba oina koinabani aduga mangda lepliba sina aina punsi khongloi oigdoriba misakaduni lao chalasi lao asi haiduna leirangna phaijau ki makhuttu jingduna khoimugi mamangda lena gi matagum chatkirami madu ubda khoimu upai leita ningba kaina lambi mapanda horiba uzaududa makhongna kausilami adubu uzaududa
sapu kana kausilubuna makongduna duna haifet sugatlaga naini sidi asi haiduna khoimu chaina khondu jongboi phanbai tawduna khangjilammi tanjaduda kulgi mane thokpa amana ising sokpa lakpada thengnarammi haima khoimu kaino nangna tawribudubo ne numidang wairamgi sajen masina ngang thorakpasima numina su wangna thoklibasida numidang wairam oidobudi yawadi asi haiduna thambal nok-noktana ising sokpa satkhirammi khoimudi thambalgi waduda ikaibani karini makhong nahabagi chainani nupi kainabagi awabani pulap punsillaga masadu tawpham khangda khoimoigi lebusibu kari lebakno nupi ama kak tarak koijabudusu mina munkhri tawrise kaino aina hujik tawbudubasibo asi khanna khoimu makoktu goro hotlaga upai leita mayumlomda laklammi asomdana leiranga phaijawgadu matek ama laklaba tungda leirangna phaijawgi makhut khudang pairambadu pop launa thadaraga ta phaijaw ngasidi aisu sangkhrage nangsu hankroko phaijaw leirangi wadu tabada wade haida nokfei tawduna adumak leirammi madu ubda leirangdu ingangakna nokmi tawduna kai tawrage nangna adumaina tok yenglaga leiridubo leirang ngasidi nang naibu kayamuk nusi habisa ai mayek sengna khanglei aisu nangidamakta yeknaba sama laklabasu mayoknaba ngamlani is ta phaijaw ai nokningak tawreko yare ai sangkhrage asi haiduna leirang nok-noktana mayumlamda satkhirammi phaijaw su leirangna sangkhibududa haifet yenglamlaga adumak mayumda hankirammi asomdana khoimudu mamai mamittu araiba makai suktoklaga sanglakpadu mamai bemana urammi hai khoimu kaidawre nangbo ngasai nangi leirangda pizani haidana harau heika ka heklaga sakhibadaine aduga haujingni isuk tharaga sanglakbibasibu kaidawrage ma mihul nagi mihul kangmane tongondoi tainarakani ko nati isan mihul kanglibadubu kanana kari hairaklage imada hayuni isada singnaba saribadubu kanano makhyatto setkini hekta o imadanya kaisu makhyaka setpiu haide ategi nati leirangna aikhoi toknarasi ma atopu nupa khoirena hairakpaini asi haiduna khoimu sumangna git launa phamtharaga makhong sangna tingthoklaga phamlaga hikna kablaklammi masagi matau ubada khoimugi mama ibemadudi sauningbuna loirammi aduna phamlamadagi phuk hawgatlaga napa thangdaba aina adu thokani haibada nang laudaba natro ha nangda hatlagi nangda hatlaga phadongni asi haiduna khoimugi mamadu thamoi kairiba masagi mamaiduda dubdub thajilaklammi khoimu mamana phurakpaduda naraduna mamagi makuttu kanthoklaga ma nangsibu karama makhalgi mamano macana thamoi kaibu uraga phujinba mamasibo phudrabadi nangdi aina tawnu haibaduda adum tawraga hojikta soiraklaga ha ima kaina haibadudi phuningba tabani phare adurdi phuroba nakuda pena phuroba masidi ikutsi pena hekta phuragidamase asi haiduna khoimugi mamadu masagi mananganduda anirak ahumlak pena phujilaga tumin hawgatlaga imungda sangkhirammi khoimudi imungda sangkhriba mamaduda adumak pendana yenglaga lehaurammi asomdana leirangdu ising sokpa hanjillatlaga manawnupi Petrukta ising sokpa halakpada thokhiba pumba tamlammi masigi wadu tabada Petrukna pakhatna kainoiche asengbro aduradi ta khoimudo mathoi yamna nungairamna roibo mahagibu kaishu khalunuda ngahak leiraga kawkhradawni aduiche ta khoimunadi ichibo yamna khanjabani ko ichi nang haibidi haisini papti soidana pujani ko kaigi papno hainadaba nusidaba haibase nusidabani hayewai nangsune thengnarakana khanglakani asi haiduna leirangdu mana thokpa mada tawduna leikhirammi adu Petrukti khoimugi khanbada yamna nungaijaramde adubu karidi tawruni khanbidaw masina khanbidrabada masinda tapna ha to lai tongbi damak waiko pubinu wabi haido aingona thoi khangbidaw mina khangbidrabada aina mige waba khangbiraga kaibu kanani asi haiduna Petruk sorsang hondoklaga phi sanaba yongkhamda kakhatkirammi numit adugi numidangdu khoimu mahaki phamung aduda tumthaba ngamda amada amuk chep tawdu leirammi mahaki yawanbagi makhondu tabada amhaibe madusu tumthaba yada sauna hai khoimu nangbu tumina tumba kaidawge imadi kok tumina tumba yado
ꯀꯩꯒꯤ ꯃꯣꯏꯍꯤꯡꯁꯤꯗ ꯂꯥꯎ ꯈꯣꯡꯗꯣꯏꯅꯣ ꯀꯩꯅꯣ ꯈꯣꯡꯗꯤ ꯍꯩ ꯅꯪꯒꯤ ꯌꯥꯒꯣꯟꯕꯒꯤ ꯃꯈꯣꯜꯗꯨꯗ ꯑꯩ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦꯅꯦ ꯍꯣꯏꯁꯦ ꯑꯩ ꯑꯣꯜꯂꯔꯣꯏꯕ ꯏꯃꯥꯁꯨ ꯇꯨꯃꯤꯟ ꯇꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯣꯏꯃꯨꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯁꯨꯝ ꯆꯦꯞꯅ ꯍꯤꯞꯄꯗꯨ ꯋꯥꯔꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯑꯣꯜꯂꯝꯃꯤ ꯈꯣꯏꯃꯨꯗꯨ ꯇꯞꯅ ꯏꯪꯅꯒ ꯌꯥꯋꯣꯜꯂꯗꯤ ꯈꯔꯁꯨ ꯐꯗꯧꯕꯅꯤ ꯃꯍꯥꯛꯀꯤ ꯑꯃꯨꯛꯀꯤ ꯌꯥꯋꯣꯜꯗꯨ ꯐꯃꯨꯡꯗꯨ ꯇꯦꯛꯇꯧ ꯃꯥꯟꯈꯩ ꯃꯈꯣꯜ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯃꯥꯏꯕꯤ ꯑꯃꯗꯨ ꯁꯥꯎꯅ ꯅꯄꯥ ꯊꯥꯡꯗꯕ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯃꯈꯣꯜ ꯊꯣꯛꯍꯜꯂꯔꯣꯏ ꯍꯥꯏꯗꯥꯏꯅꯦ ꯍꯥ ꯃꯥꯒꯤ ꯌꯥꯋꯣꯟꯕꯒꯤ ꯃꯈꯣꯟꯗ ꯑꯍꯤꯡꯁꯦ ꯃꯤꯀꯞ ꯂꯤꯛꯂꯥꯝꯗ ꯐꯥꯎꯕ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯇꯨꯝꯊꯕ ꯌꯥꯗ ꯏꯁꯧ ꯂꯥꯡꯂꯒ ꯑꯍꯤꯡꯗꯨ ꯂꯦꯜꯂꯝꯃꯤ ꯑꯁꯣꯝꯗ ꯈꯣꯏꯃꯨꯁꯨ ꯂꯩꯔꯥꯡꯒꯤ ꯋꯥꯈꯜꯗ ꯃꯃꯥꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤ ꯃꯌꯥꯝꯗꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯃꯃꯤꯠꯇꯨ ꯄꯥꯡꯅꯤꯡꯕꯩ ꯄꯥꯡꯅꯤꯡꯗꯕꯩ ꯇꯧꯗꯨꯅ ꯍꯀꯥꯝ ꯋꯥꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯍꯤꯡꯅꯦ ꯇꯧꯔꯤꯁꯤꯅ ꯏꯆꯥ ꯅꯨꯄꯥꯅ ꯂꯥꯏ ꯁꯥꯗꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯥꯗꯤ ꯍꯧꯖꯤꯛꯇ ꯏꯁꯤꯅ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯂꯒ ꯀꯟꯅ ꯇꯨꯝꯍꯧꯔꯤꯅꯦ ꯇꯧꯔꯤꯕ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯃꯌꯥꯏꯁꯦ ꯎꯊꯣꯛꯅ ꯀꯜꯂꯤꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯅ ꯃꯥꯡꯒꯣꯜ ꯂꯝꯗꯨ ꯇꯥꯁꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯣꯏꯃꯨꯁꯨ ꯍꯀꯥꯝ ꯋꯥꯋꯥ ꯆꯜꯂꯒ ꯊꯣꯛꯂꯛꯂꯝꯃꯤ ꯈꯣꯏꯃꯨ ꯍꯀꯥꯝ ꯆꯟꯅ ꯑꯍꯤꯡ ꯇꯨꯝꯗꯕꯁꯤꯗꯤ ꯏꯁꯥꯒꯁꯦ ꯏꯇꯦꯛ ꯇꯧꯔꯤꯁꯦ ꯇꯦꯛꯅꯤ ꯌꯥꯝ ꯇꯦꯛꯅꯤꯕ ꯑꯍꯤꯡꯗꯨꯗ ꯂꯥꯏ ꯁꯥꯔꯦ ꯍꯥ ꯅꯪꯗ ꯅꯠꯇꯅ ꯅꯃꯥ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯍꯟꯗ꯭ꯔꯦꯗꯅ ꯏꯃꯥꯒꯤ ꯇꯨꯝꯐꯝ ꯇꯣꯛꯄꯗꯣ ꯑꯗꯨꯝ ꯇꯨꯝꯕ ꯌꯥꯕꯗꯨꯗ ꯑꯍꯤꯡꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯖꯔꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯒꯦ ꯀꯩ ꯆꯥꯅꯔꯤꯒꯦ ꯀꯥꯏꯗꯒꯤ ꯇꯨꯝꯕ ꯌꯥꯗꯧꯔꯤꯒꯦ ꯍꯥ ꯃꯁꯤꯗ ꯅꯪꯅ ꯌꯥꯋꯣꯜꯂꯤꯅꯦꯅ ꯆꯨꯝꯅ ꯌꯥꯋꯣꯟꯕ ꯌꯥꯗ꯭ꯔꯣ ꯀꯅꯥꯒꯤ ꯑꯃꯨꯛ ꯇꯣꯏꯕ ꯀꯦꯀꯥꯅ ꯎꯏꯊꯒꯦ ꯇꯧꯕꯒ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯣ ꯐꯔꯦꯁꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯎꯏꯔꯣ ꯑꯩ ꯆꯤꯟ ꯌꯥꯎꯇ ꯁꯦꯝꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯁꯟꯗꯪꯈꯣꯛꯇ ꯄꯨꯜꯂꯤꯕ ꯄꯩꯌꯥꯗꯣ ꯑꯃ ꯁꯠꯂꯒ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯂꯩꯔꯤꯕ ꯗꯣꯝꯗ ꯀꯨꯝꯊꯤꯔꯝꯃꯤ ꯃꯃꯥꯏꯕꯦꯝꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯔꯝ ꯊꯣꯛꯂꯒꯗꯕꯅꯣ ꯈꯟꯅ ꯃꯆꯥꯕꯨ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗꯨ ꯈꯣꯏꯃꯨ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯥꯡ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯂꯩꯔ ꯐꯥꯎꯕꯗ ꯂꯩꯔꯥꯡꯗꯤ ꯊꯣꯛꯂꯛꯇꯕꯗꯨꯗ ꯈꯣꯏꯃꯨꯗꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯅꯍꯥꯟ ꯃꯈꯩꯗꯤ ꯉꯟꯅ ꯑꯗꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯀꯔꯤꯅꯣ ꯊꯣꯛꯂꯛꯄ ꯀꯧꯕ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯤꯃꯤ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯂꯦꯞꯂꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯔꯥꯡꯁꯨ ꯃꯅꯥꯎꯅꯨꯄꯤ ꯄꯦꯇ꯭ꯔꯨꯛꯀ ꯂꯣꯏꯅꯅ ꯄꯨꯟ ꯑꯃꯃꯝ ꯌꯥꯟꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯋꯥꯅ ꯉꯥꯏꯔꯝꯕ ꯄꯥꯈꯪꯗꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯔꯝꯃꯤ ꯈꯣꯏꯃꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯥꯡ ꯅꯪ ꯉꯔꯥꯡꯒꯤꯗꯣ ꯁꯥꯎꯔꯅꯨꯕ ꯑꯩ ꯃꯇꯨꯡꯗ ꯅꯪꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯝꯇ ꯇꯧꯔꯣꯏꯕ ꯁꯥꯎꯔꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯂꯩꯔꯥꯡꯗ ꯁꯥꯎꯗꯅꯕ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯗꯤ ꯈꯣꯏꯃꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯃꯥꯅ ꯊꯣꯛꯄ ꯃꯗꯨꯃꯛ ꯆꯠꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯦꯇ꯭ꯔꯨꯛ ꯃꯆꯦꯗ ꯑꯃꯨꯛ ꯈꯣꯏꯃꯨꯗ ꯑꯃꯨꯛ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯥꯡꯗꯨ ꯄꯥꯈꯠꯅ ꯈꯣꯏꯃꯨ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ ꯈꯨꯠꯁꯤ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯇꯍꯥ ꯂꯩꯔꯥꯡꯒꯤ ꯐꯥꯔꯝꯂꯤꯕ ꯃꯈꯨꯠꯇꯨ ꯐꯠ ꯂꯥꯎꯅ ꯊꯥꯗꯔꯝꯃꯤ ꯃꯇꯝꯗꯨ ꯂꯩꯔꯥꯡꯗꯨ ꯈꯣꯏꯃꯨꯗ ꯄꯩꯔꯞ ꯌꯦꯡꯂꯛꯇꯨꯅ ꯈꯣꯏꯃꯨ ꯑꯩꯅꯁꯨ ꯉꯔꯥꯡꯗ ꯐꯖꯅ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯑꯩ ꯈꯣꯏꯃꯨꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ ꯆꯨꯝꯅꯒꯤ ꯃꯇꯝ ꯂꯦꯟꯅꯕ ꯂꯣꯏꯅꯕꯅꯤ ꯍꯥꯏꯔꯗꯅ ꯑꯁꯤꯗ ꯈꯣꯏꯃꯨꯅ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯩꯔꯥꯡ ꯅꯪ ꯑꯗꯨꯝꯅꯗꯤ ꯍꯥꯏꯅꯨꯗ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯅꯨꯡꯁꯤꯖꯈꯤꯕꯅꯤꯗ ꯈꯣꯏꯃꯨꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯒꯦꯔꯥ ꯅꯨꯡꯁꯤꯔꯣꯏꯒꯦꯔꯥ ꯑꯩ ꯑꯗꯨꯗ ꯑꯝꯇ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩ ꯈꯣꯏꯃꯨꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕ ꯉꯝꯗꯦ ꯍꯥꯏꯁꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯁꯥꯎꯅ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯈꯣꯏꯃꯨꯗ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯂꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯂꯩꯔꯥꯡꯅ ꯆꯠꯈꯤ ꯃꯥꯏꯀꯩꯗꯨꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯩꯔꯥꯡ ꯑꯗꯨ ꯀꯟꯕ ꯅꯪꯒꯤ ꯊꯃꯣꯏꯗꯨꯕꯨ ꯅꯨꯡꯉꯣꯏꯅ ꯄꯥꯜꯂꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯎꯄꯥꯏ ꯂꯩꯇ ꯂꯝꯖꯥꯎꯗ ꯇꯥꯔꯤꯕ ꯇꯦꯝꯄꯥꯛ ꯂꯩꯇꯨꯝ ꯑꯃꯗ ꯈꯪꯀꯥꯎ ꯀꯥꯎꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯀꯥꯎꯔꯤꯕ ꯅꯨꯡ ꯑꯗꯨꯅ ꯍꯨꯏꯖꯥꯎ ꯑꯃꯒꯤ ꯅꯤꯡꯒꯣꯡꯗ ꯄꯥꯜꯂꯝꯃꯤ ꯂꯩꯇꯨꯝ ꯑꯗꯨꯅ ꯄꯥꯟꯕꯒꯤ ꯆꯩꯅꯥꯗ ꯍꯨꯏꯖꯥꯎꯗꯨ ꯁꯥꯎꯅ ꯈꯣꯏꯃꯨꯗ ꯑꯣꯟꯁꯤꯜꯂꯒ ꯉꯪꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯈꯣꯏꯃꯨꯁꯨ ꯍꯨꯏꯖꯥꯎꯗꯨꯅ ꯉꯪꯂꯒ ꯃꯥꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯄꯥꯈꯠꯅ ꯍꯨꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ
ꯍꯥꯏꯐꯦꯠ ꯇꯥꯟꯕꯩ ꯂꯥꯛꯄꯩ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯨꯏꯖꯥꯎꯗꯨꯗꯤ ꯃꯍꯥꯛꯅ ꯇꯥꯜꯂꯤꯕꯗꯨ ꯆꯪꯗꯕꯗꯨꯗ ꯈꯣꯏꯃꯨ ꯍꯨꯏꯖꯥꯎꯗꯨꯅ ꯆꯤꯛꯄ ꯇꯥꯔꯦ ꯈꯟꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯏꯀꯩ ꯁꯥꯅꯩ ꯈꯪꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯔꯥꯡꯗꯨ ꯐꯤ ꯀꯥꯝꯗꯨꯅ ꯆꯠꯂꯤꯉꯩꯗ ꯄꯦꯇ꯭ꯔꯨꯛꯅ ꯇꯞꯅ ꯏꯆꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯆꯦꯅ ꯇꯥ ꯈꯣꯏꯃꯨꯗ ꯇꯧꯔꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯟꯕ꯭ꯔꯥ ꯈꯜꯂꯤ ꯀꯔꯤꯒꯤ ꯍꯦꯟꯃꯟꯕꯅꯣ ꯑꯉꯥꯡꯗꯅ ꯀꯔꯤ ꯈꯪꯉꯗꯅ ꯑꯍꯦꯞꯄ ꯄꯪꯆꯥ ꯁꯥꯔꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯅꯥꯎ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛꯇꯤ ꯃꯁꯦꯅ ꯁꯥꯎꯅ ꯌꯦꯡꯂꯛꯄꯗꯨꯗ ꯀꯤꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯦꯅ ꯈꯔ ꯆꯈꯠꯈꯤꯕꯒ ꯃꯁꯤꯟꯗ ꯇꯞꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯧ ꯄꯣꯛꯀꯅꯤ ꯈꯪꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯃꯥꯁꯨ ꯃꯁꯤꯒꯤ ꯇꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈꯤꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯔꯥꯡꯅ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯃꯥꯕꯨ ꯁꯥꯎꯗꯅꯕ ꯀꯟꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯂꯩꯔꯥꯡꯅꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯁꯨꯡꯇꯥ ꯇꯥꯕꯤꯔꯝꯗꯦ ꯂꯩꯔꯥꯡ ꯈꯣꯏꯃꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯗꯨ ꯇꯥꯕ ꯉꯝꯗ ꯐꯩꯖꯥꯎꯗ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ ꯐꯩꯖꯥꯎꯁꯨ ꯂꯩꯔꯥꯡꯅ ꯄꯥꯎꯖꯦꯜ ꯄꯤꯔꯛꯄꯗꯨꯗ ꯇꯍꯥ ꯇꯍꯥ ꯂꯩꯔꯥꯡ ꯍꯣꯏꯒꯤ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯥꯡ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯁꯨ ꯉꯥꯍꯧ ꯉꯥꯍꯧ ꯆꯩꯇꯦꯛ ꯑꯃ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯐꯩꯖꯥꯎ ꯈꯣꯏꯃꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯤ ꯁꯛꯇꯥꯊꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯇꯧꯅ ꯆꯦ ꯈꯣꯏꯌꯦꯠꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯇꯧꯔꯤꯁꯦ ꯃꯁꯦ ꯃꯃꯥꯏꯁꯦ ꯑꯝꯇ ꯊꯨꯒꯥꯏꯔꯒ ꯄꯦꯟꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯇꯣꯝꯇ ꯕꯨꯔꯨꯝ ꯕꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯎꯕꯗ ꯈꯣꯏꯃꯨꯅ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯀꯩꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯕꯨꯔꯨꯝ ꯕꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯦ ꯑꯁꯣꯏ ꯆꯠꯊꯣꯛ ꯅꯨꯄꯤꯅꯦꯅ ꯇꯧꯔꯤꯁꯤꯅ ꯁꯨꯛꯂꯥꯎ ꯊꯣꯛꯂꯛꯇꯦ ꯇꯧꯔꯤꯁꯦ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯌꯨꯝ ꯆꯪꯉꯨꯅꯤꯀꯣ ꯅꯪꯗꯤ ꯇꯧꯕ ꯑꯣꯟꯊꯣꯛꯅ ꯉꯝꯗꯧꯔꯤꯅꯦ ꯀꯣꯏꯅꯕ ꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯒ ꯆꯪꯉꯗꯤ ꯁ꯭ꯋꯥꯏꯗ ꯍꯨꯏꯗꯧꯅꯅꯦ ꯁꯨꯠ ꯅꯝꯗꯅ ꯂꯩꯔꯅꯨ ꯆꯠꯂꯣ ꯀꯦꯅꯤꯡꯗꯕꯅ ꯅꯥꯔꯦ ꯀꯔꯤ ꯑꯩꯕꯨ ꯍꯨꯏꯒ ꯆꯥꯡꯗꯝꯅꯔꯗꯅ ꯅꯪꯗꯤ ꯍꯧꯗꯣꯡ ꯃꯥꯜꯂꯦ ꯉꯥꯔꯧ ꯆꯥꯕ ꯂꯥꯏ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯑꯩꯕꯨ ꯍꯧꯗꯣꯡ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯨꯝꯅ ꯌꯦꯠꯅꯔꯝꯕꯗꯒꯤ ꯈꯨꯠꯁꯥ ꯌꯥꯎꯅꯔꯛꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯩꯔꯥꯡꯁꯨ ꯃꯅꯥꯎꯅꯨꯄꯤ ꯄꯦꯇ꯭ꯔꯨꯛꯀ ꯃꯈꯣꯏꯅ ꯈꯠꯅꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯒ ꯂꯩꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯏꯆꯦ ꯇꯥ ꯈꯣꯏꯃꯨꯒ ꯇꯥ ꯐꯩꯖꯥꯎꯒꯁꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯅꯕ ꯇꯧꯁꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯕ ꯇꯥꯔꯦ ꯍꯣꯏ ꯂꯥꯛꯑꯣ ꯇꯨꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯦꯟꯁꯤꯜꯂꯒ ꯂꯩꯔꯥꯡꯅ ꯐꯩꯖꯥꯎꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯄꯦꯇ꯭ꯔꯨꯛꯅ ꯈꯣꯏꯃꯨꯕꯨ ꯆꯤꯡꯊꯣꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯐꯩꯖꯥꯎꯅ ꯁꯥꯎꯅ ꯂꯩꯔꯥꯡ ꯅꯪꯅ ꯀꯧꯔꯤꯁꯦ ꯑꯁꯤꯒ ꯍꯨꯏ ꯃꯥꯟꯕꯁꯤꯒ ꯈꯠꯅꯔꯨ ꯂꯥꯎꯅ ꯀꯧꯔꯤꯔꯣ ꯑꯩꯕꯨ ꯍꯨꯏ ꯃꯥꯟꯕ ꯀꯥꯏꯅ ꯍꯧꯗꯣꯡ ꯅꯪꯅꯁꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯗ ꯈꯪꯍꯧꯗꯅ ꯂꯩꯔꯥꯡꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯇꯥ ꯈꯣꯏꯃꯨꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯄ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛꯇꯨꯅꯤ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯇꯥ ꯈꯣꯏꯃꯨꯅꯅꯦ ꯏꯐꯝꯅ ꯌꯦꯠꯄꯤꯔꯅꯨ ꯑꯩ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯞ ꯂꯥꯎꯅ ꯂꯣꯟꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯐꯩꯖꯥꯎꯒꯤ ꯃꯈꯨꯠ ꯆꯤꯡꯂꯒ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯦꯟꯗꯕꯒ ꯁꯥꯎꯅꯤꯡꯕꯒ ꯄꯨꯟꯁꯤꯜꯂꯝꯃꯤ ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛ ꯄꯥꯈꯠꯅ ꯇꯥ ꯈꯣꯏꯃꯨ ꯅꯪ ꯁꯥꯎꯅꯨꯀꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯍꯟꯗꯛ ꯃꯔꯛ ꯃꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯄꯦꯇ꯭ꯔꯨꯛ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯅ ꯗꯃꯥꯡꯕꯨ ꯈꯟꯖꯔꯨꯕꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯏꯇꯧ ꯎꯠꯂꯨꯕꯅꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛꯁꯨ ꯈꯣꯏꯃꯨꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯂꯩꯔꯥꯡꯒ ꯐꯩꯖꯥꯎꯒꯗꯨ ꯃꯇꯦꯛ ꯑꯃ ꯂꯥꯛꯂꯒ ꯂꯝꯕꯤ ꯃꯄꯥꯟ ꯑꯃꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯐꯩꯖꯥꯎꯅ ꯀꯔꯤ ꯂꯩꯔꯒꯦ ꯅꯪ ꯂꯩ ꯀꯧꯔꯤꯕꯣ ꯑꯁ ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯅ ꯂꯣꯏꯔꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥ ꯈꯣꯏꯃꯨꯅ ꯉꯔꯪ ꯉꯔꯪ ꯉꯪꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯩ ꯅꯥꯏꯗ꯭ꯔꯣ ꯅꯪ ꯈꯣꯏꯃꯨꯗ ꯃꯇꯝ ꯂꯦꯜꯂꯤꯗꯣ ꯇꯨꯡꯗ ꯀꯥꯏꯅꯔꯛꯀꯅꯤꯅ ꯑꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯅꯣ ꯏꯕꯥꯅꯤ ꯆꯦꯜꯂꯁꯦ ꯐꯩꯖꯥꯎ ꯂꯩꯔꯥꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯗꯅ ꯉꯛꯅ ꯂꯩꯔꯥꯡꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯝꯃꯤ ꯐꯩꯖꯥꯎꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯂꯩꯔꯥꯡꯗꯨ ꯑꯃꯨꯛ ꯏꯀꯥꯏꯔꯛꯇꯨꯅ ꯇꯥ ꯐꯩꯖꯥꯎꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯩꯔꯒ ꯆꯪꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯐꯩꯖꯥꯎꯅ ꯂꯩꯔꯥꯡꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯀꯅꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯔꯒꯦ ꯂꯩꯔꯥꯡ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯏꯊꯣꯡꯗ ꯑꯏꯪꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯐꯩꯖꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯅꯪꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯕꯗꯨꯗ ꯍꯧꯗꯣꯛꯄ ꯉꯝꯗ ꯂꯩꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯔꯦ ꯅꯪꯅ ꯅꯁꯥꯅ ꯌꯥꯅꯤꯡꯂꯕꯅꯤꯅ ꯅꯌꯨꯝ ꯑꯁꯦꯡꯕꯗ ꯆꯠꯂꯁꯤ
ꯄꯥꯝꯃꯨꯕ ꯅꯨꯖꯥ ꯑꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯁꯦ ꯆꯦꯛꯅ ꯄꯥꯏꯗꯨꯅ ꯅꯨꯡꯁꯤ ꯏꯃꯥꯏ ꯁꯨꯝꯕꯤꯔꯣ ꯅꯅꯥꯎ ꯑꯣꯏꯕꯤꯅ ꯄꯥꯝꯃꯨꯕꯒꯤ ꯍꯩꯅꯥ ꯇꯨꯡꯏꯟꯖꯔꯛꯂꯒꯦ ꯏꯁꯥꯅꯧ ꯃꯥꯟꯖ ꯑꯣꯏꯕꯩꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯅꯪꯒꯤ ꯈꯨꯗꯥꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯇꯝꯅ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯅꯨꯡꯁꯤ ꯏꯆꯦꯜꯗ ꯇꯥꯎꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯣꯏꯃꯨꯗꯨ ꯂꯩꯔꯥꯡ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯃꯪꯒꯣꯜꯗ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯏꯕꯦꯝꯃꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕꯅꯦꯕ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯇꯣꯏꯕ ꯄꯪꯄꯤꯗ ꯄꯤꯁꯤꯟꯕꯗꯥꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯆꯦꯟꯈ꯭ꯔꯦꯗꯅ ꯏꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦꯕ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯧꯗꯣꯛꯑꯅꯨꯕ ꯀꯔꯤꯒꯤ ꯇꯣꯛꯄ ꯍꯥ ꯑꯩꯗꯤ ꯉꯥꯡꯈꯤꯗꯧꯔꯤꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯂꯦꯞꯇꯅ ꯉꯥꯡꯊꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯗꯨ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅ ꯁꯥꯎꯅ ꯃꯆꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯌꯦꯡꯉꯨꯅꯤ ꯃꯁꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯁꯦ ꯂꯧꯗꯦꯕ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯒꯤ ꯃꯃꯥꯗꯨ ꯑꯗꯨꯃꯛ ꯉꯥꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯂꯩꯔꯥꯡꯗꯨ ꯃꯃꯥ ꯃꯄꯥꯅ ꯆꯦꯜꯂꯨꯔꯒ ꯀꯨꯏꯅ ꯂꯩꯊꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯇꯍꯥ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯈꯣꯏꯃꯨꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯃꯇꯧꯗꯨ ꯀꯅꯥꯗꯁꯨ ꯎꯍꯜꯂꯔꯣꯏ ꯈꯟꯅ ꯋꯥꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯍꯧꯍꯧ ꯇꯧꯗꯨꯅ ꯂꯩꯔꯥꯡꯒ ꯐꯩꯖꯥꯎꯒꯗꯨ ꯂꯩꯕꯥꯛ ꯄꯣꯝꯖꯥꯎ ꯊꯤꯟꯅ ꯂꯨꯍꯣꯡꯂꯝꯃꯤ ꯈꯣꯏꯃꯨꯗꯨ ꯂꯩꯔꯥꯡꯅ ꯂꯨꯍꯣꯡꯈ꯭ꯔ ꯃꯇꯨꯡꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯅ ꯅꯝꯗꯅ ꯂꯧ ꯀꯨꯝꯃꯣ ꯍꯥꯏꯕꯗꯨꯗ ꯃꯗꯨꯅ ꯐꯔꯦ ꯈꯟꯅ ꯃꯇꯥꯎ ꯊꯣꯡꯕꯒ ꯋꯥꯔꯤ ꯁꯥꯗꯨ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯄꯦꯇ꯭ꯔꯨꯛꯁꯨ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝ ꯈꯔꯒ ꯐꯧ ꯈꯥꯎꯕ ꯀꯨꯝꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯈꯣꯏꯃꯨꯕꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯥ ꯈꯣꯏꯃꯨ ꯂꯧ ꯀꯨꯝꯃꯩꯔꯣ ꯈꯣꯏꯃꯨ ꯄꯦꯇ꯭ꯔꯨꯛꯅ ꯀꯧꯔꯛꯄꯗꯨꯗ ꯅꯣꯛꯅꯤꯡꯗ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯍꯣꯏ ꯅꯪꯁꯨ ꯀꯨꯝꯃꯩꯔꯣ ꯍꯣꯏ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯋꯥꯔꯀꯥꯟꯗ ꯇꯥ ꯈꯣꯏꯃꯨ ꯍꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯈꯣꯏꯃꯨ ꯄꯦꯇ꯭ꯔꯨꯛꯀꯤ ꯋꯥꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯃꯅꯥꯎꯅꯨꯄꯤꯁꯤꯁꯨ ꯃꯆꯦꯒ ꯆꯞ ꯃꯥꯟꯅꯩ ꯇꯧꯔꯤꯁꯦ ꯃꯤ ꯁꯤꯖꯤꯟꯅꯕꯗꯤ ꯄꯥꯝꯈ꯭ꯔꯕ ꯈꯣꯏꯃꯨ ꯈꯜꯂꯤꯕꯗꯨ ꯊꯣꯛꯇ ꯅꯣꯛꯅꯤꯡꯗ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯑꯣꯍꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯃꯇꯥꯎ ꯑꯅꯤ ꯑꯍꯨꯝꯗꯨꯒ ꯐꯧ ꯈꯥꯎꯕ ꯍꯧꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯅꯨꯄꯥ ꯐꯩꯖꯥꯎꯗꯨ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯕꯗꯨꯗ ꯇꯅꯥꯞꯄ ꯅꯨꯄꯥꯅꯤ ꯈꯟꯅ ꯀꯦꯜꯂꯛꯄꯗꯨ ꯃꯌꯨꯝ ꯄꯥꯜꯂ ꯃꯇꯝꯗꯨꯗꯗꯤ ꯊꯕꯛ ꯑꯝꯇ ꯁꯨꯅꯤꯡꯗ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯐꯥꯎꯕ ꯁꯤꯠꯂꯨ ꯁꯦꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕꯗꯨꯗ ꯂꯩꯔꯥꯡ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯁꯤꯅ ꯇꯞꯅ ꯀꯅꯥꯒꯤ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯁꯥ ꯅꯥꯟꯅ ꯂꯥꯛꯄꯗꯨꯗ ꯑꯩꯗꯤ ꯀꯅꯥꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯏꯔꯝꯅꯤꯅ ꯂꯩꯕ ꯋꯥꯠꯂꯣꯏꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯒꯤ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯆꯐꯨꯅ ꯃꯤꯔꯥꯡ ꯊꯨꯔꯒ ꯃꯁꯥꯅ ꯇꯨꯅꯥꯟꯕ ꯁꯥꯕ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯗ ꯐꯩꯖꯥꯎꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯅꯨꯄꯤ ꯀꯩꯗꯧꯔꯦ ꯅꯪꯅꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯍꯣ ꯆꯥꯛ ꯊꯣꯡꯗꯧꯕ ꯁꯦꯡꯗꯣ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯦꯡꯐꯨꯗ ꯌꯥꯎꯍꯧꯗꯦ ꯅꯠꯇꯦ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯃꯈꯣꯏ ꯇꯥꯅ ꯍꯥꯕ ꯌꯥꯅꯕ ꯇꯦꯡꯄꯥꯛ ꯂꯩꯇꯨꯝ ꯑꯣꯏꯅ ꯍꯦꯛꯇ ꯐꯨꯠꯆꯔꯨꯔꯒꯦꯗꯣ ꯍꯦꯔꯥ ꯑꯇꯩ ꯆꯥꯗꯕ ꯇꯦꯡꯄꯥꯛ ꯂꯩꯇꯨꯝꯕꯨ ꯀꯅꯥꯅ ꯆꯥꯛ ꯑꯣꯏꯅ ꯆꯥꯕ ꯌꯥꯒꯗꯒꯦꯅꯦ ꯅꯪꯅ ꯉꯥꯡꯕ ꯋꯥꯁꯤꯃ ꯂꯩꯗꯤ ꯂꯩꯇꯅ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯒ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯅꯣ ꯌꯥꯔꯦ ꯏꯁꯧꯗꯨ ꯂꯦꯞꯄꯣ ꯑꯩ ꯏꯃꯥꯗꯅꯦ ꯑꯋꯥꯡꯗꯒꯤ ꯈꯤꯇ ꯄꯨꯅꯕ ꯍꯥꯏꯍꯜꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯩꯖꯥꯎ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯃꯆꯦꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯡ ꯈꯔꯗ ꯂꯧꯔꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯐꯩꯖꯥꯎꯒꯤ ꯃꯃꯥꯗꯨ ꯎꯄꯥꯏ ꯂꯩꯇ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯆꯥ ꯅꯤꯉꯣꯜꯒꯤ ꯃꯅꯥꯛꯇ ꯆꯦꯡ ꯍꯪꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯥꯡ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯟꯅ ꯂꯥꯛꯄꯗꯨ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯃꯥꯏ ꯃꯃꯤꯠ ꯐꯥꯎꯕ ꯃꯛꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯄꯦꯇ꯭ꯔꯨꯛ ꯈꯣꯏꯃꯨꯒ ꯑꯁꯨꯝ ꯅꯪꯅ ꯂꯣꯏꯅꯔꯛꯄꯗꯒꯤ ꯈꯣꯏꯃꯨꯒꯤ ꯋꯥꯈꯜ ꯈꯔ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯈꯣꯏꯃꯨꯗꯤ ꯄꯦꯇ꯭ꯔꯨꯛꯀꯤ ꯋꯥꯈꯜ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯄꯦꯇ꯭ꯔꯨꯛꯇꯨ ꯃꯇꯥ ꯆꯥꯃꯦꯂꯩꯒ ꯍꯩ ꯃꯦꯠꯄ ꯆꯥꯅ ꯋꯥꯔꯤ ꯑꯁꯨꯝ ꯁꯥꯟꯅꯔꯝꯃꯤ ꯄꯦꯇ꯭ꯔꯨꯛꯅ ꯏꯇꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯇꯥ ꯈꯣꯏꯃꯨꯅ ꯉꯥꯡꯕ ꯁꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯁꯦ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯅꯤꯡꯉꯤꯕꯣ ꯑꯩꯅ ꯈꯟꯕꯗ ꯅꯪꯒꯤꯁꯦ ꯇꯥ ꯈꯣꯏꯃꯨꯕꯨ ꯅꯨꯡꯁꯤꯔꯛꯄ ꯑꯣꯏꯔꯝꯅꯤ ꯅꯪꯁꯤꯗꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯏꯀꯥꯏꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯇꯥꯒꯤ ꯃꯇꯧꯗꯨꯗ ꯆꯥꯃꯦꯂꯩꯅ ꯅꯣꯛꯃꯤ ꯏꯁ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤ
ꯀꯥꯟꯅꯗꯦ ꯑꯩ ꯍꯦꯛꯇ ꯇꯥ ꯈꯣꯏꯃꯨꯗ ꯍꯥꯏꯕꯤꯔꯒꯦ ꯏꯍꯦ ꯍꯥꯏꯔꯨꯅꯨꯀꯣ ꯑꯃꯨꯛ ꯇꯥꯊꯤ ꯆꯩꯕꯤꯔꯛꯑꯗꯤ ꯀꯩꯁꯨ ꯆꯥꯔꯣꯏꯁꯦ ꯑꯩ ꯍꯥꯏꯒꯦꯕ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯆꯃꯦꯂꯩꯅ ꯈꯣꯏꯃꯨꯗ ꯃꯇꯥ ꯄꯦꯇ꯭ꯔꯨꯛꯅ ꯃꯥꯕꯨ ꯈꯟꯖꯩ ꯍꯥꯏꯅ ꯇꯝꯖꯔꯝꯃꯤ ꯈꯣꯏꯃꯨ ꯄꯦꯇ꯭ꯔꯨꯛꯇ ꯊꯣꯏꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯁꯨ ꯃꯥꯅ ꯂꯩꯔꯥꯡ ꯀꯥꯏꯅꯕꯗ ꯋꯥꯈꯤꯕꯗꯨ ꯈꯜꯂꯒ ꯄꯦꯇ꯭ꯔꯨꯛꯀꯤ ꯊꯃꯣꯏꯕꯨꯗꯤ ꯀꯥꯏꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯝꯅ ꯄꯦꯇ꯭ꯔꯨꯛꯀ ꯈꯣꯏꯃꯨꯒ ꯃꯔꯤ ꯂꯩꯅꯕꯗꯒꯤ ꯈꯣꯏꯃꯨꯁꯨ ꯄꯦꯇ꯭ꯔꯨꯛꯀꯤ ꯄꯨꯛꯆꯦꯜ ꯈꯪꯕꯗꯒꯤ ꯑꯁꯣꯝꯗ ꯃꯃꯥꯅ ꯃꯃꯧ ꯄꯥꯝꯂꯦ ꯍꯥꯏꯕꯗꯨꯒ ꯃꯄꯥ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯩꯔꯥꯡ ꯃꯅꯥꯎꯅꯨꯄꯤꯅ ꯈꯣꯏꯃꯨꯗ ꯆꯦꯟꯈ꯭ꯔꯦ ꯇꯥꯕꯗ ꯃꯄꯥꯝꯅ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯣꯟꯁꯤꯜꯂꯒ ꯏꯃꯥ ꯄꯥꯕ ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯇꯣꯝꯕꯤꯗꯣ ꯀꯩ ꯁꯦꯟꯅꯗ꯭ꯔꯕ ꯑꯇꯨꯛꯄꯪꯕ ꯅꯨꯄꯥꯗꯨꯅꯕꯨ ꯃꯥꯅ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯍꯥꯏꯕꯅꯤ ꯑꯁ ꯑꯩꯗꯤꯅꯦ ꯂꯩꯔꯥꯡꯒꯤ ꯃꯃꯥꯅ ꯕꯦꯝꯃ ꯅꯪ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗꯅꯦ ꯉꯥꯡꯁꯛ ꯇꯧꯔꯒ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏꯀꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯗꯨ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯄꯥꯕꯨꯡꯅ ꯈꯣꯟ ꯀꯜꯂꯞꯅ ꯑꯍꯟ ꯁꯥꯕꯤ ꯅꯪꯁꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯈ꯭ꯔꯦꯗ ꯏꯄꯥꯕꯨ ꯋꯥ ꯌꯥꯝ ꯍꯥꯏꯒꯅꯨꯀꯣ ꯂꯩꯔꯥꯡ ꯃꯄꯥꯕꯨꯡꯅ ꯉꯥꯡꯂꯛꯄꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯕꯗꯤ ꯉꯝꯗ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯃꯥꯏ ꯕꯦꯝꯃꯗꯨꯅ ꯇꯥꯍꯥ ꯍꯩ ꯑꯍꯟ ꯁꯥꯕꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟꯗꯣ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯏꯃꯨꯡ ꯃꯅꯨꯡ ꯁꯤꯗꯣꯛ ꯁꯦꯡꯇꯣꯛ ꯇꯧꯕꯁꯦ ꯃꯤ ꯍꯥꯏꯔꯔꯣꯏ ꯂꯩꯔꯥꯡ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯁꯤꯜꯂꯛꯇꯨꯅ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯄ ꯉꯝꯃꯣꯏ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ ꯑꯁꯤ ꯍꯥꯏꯅ ꯂꯩꯔꯥꯡ ꯄꯩꯊꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥꯏ ꯕꯦꯝꯃꯗꯨꯅ ꯇꯞꯂꯞꯅ ꯃꯁꯤꯗꯤꯕ ꯃꯥꯅ ꯍꯥꯏꯕ ꯇꯧꯔꯤꯈꯩꯅ ꯐꯩ ꯍꯥꯏꯕ ꯃꯥꯅ ꯍꯦꯛ ꯌꯥꯗꯕ ꯑꯃ ꯍꯦꯛ ꯇꯧꯔꯒꯅꯅꯦ ꯄꯩꯊꯣꯛꯀ ꯄꯩꯁꯤꯟꯒ ꯃꯃꯥ ꯅꯪꯁꯨ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯅꯥꯅꯣ ꯃꯈꯥꯒꯤ ꯃꯧꯍꯣꯏꯒ ꯀꯔꯤꯅꯣ ꯇꯥꯟꯅꯕ ꯌꯥꯕꯗꯣ ꯌꯦꯡꯉꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯒꯤ ꯃꯃꯥꯗꯨ ꯊꯪꯅꯕꯒꯤ ꯃꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄꯦꯇ꯭ꯔꯨꯛꯇꯨ ꯑꯍꯜ ꯂꯃꯟ ꯃꯆꯦ ꯃꯅꯦꯝ ꯈꯔꯒ ꯂꯣꯏꯅꯅ ꯊꯤꯜꯂꯛꯂꯝꯃꯤ ꯄꯦꯇ꯭ꯔꯨꯛ ꯃꯥꯅ ꯂꯥꯛꯄꯗꯒꯤ ꯃꯆꯦꯗꯨ ꯑꯃꯨꯛꯇ ꯎꯗꯕꯗꯨꯗ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯆꯃꯦꯂꯩꯅ ꯏꯇꯥ ꯀꯩꯅꯣ ꯅꯪꯅ ꯅꯉꯛꯇꯣ ꯇꯦꯛꯇꯧ ꯃꯈꯩ ꯊꯥꯡꯒꯠ ꯌꯦꯡꯉꯤꯗꯨꯕꯣ ꯑꯩꯈꯣꯏ ꯆꯦ ꯎꯗꯕꯗꯨꯗ ꯂꯥꯛꯇ꯭ꯔꯕ ꯍꯥꯏꯅ ꯌꯦꯡꯕꯅꯤ ꯂꯥꯛꯇꯦ ꯉꯁꯥꯏ ꯑꯌꯨꯛ ꯂꯥꯛꯑꯝꯃꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯈꯔ ꯉꯥꯡꯉꯝꯃꯒ ꯍꯟꯈ꯭ꯔꯦꯅ ꯍꯥꯏꯕꯅꯤ ꯄꯦꯇ꯭ꯔꯨꯛ ꯃꯆꯦꯅ ꯃꯥꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯊꯧꯗꯣꯛꯇ ꯂꯥꯛꯇꯅ ꯍꯧꯁꯤꯜ ꯂꯥꯡꯕꯒꯤ ꯃꯍꯨꯠ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯂꯥꯛꯇꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯃꯛꯄꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯊꯣꯛꯄ ꯐꯖꯗꯦ ꯈꯟꯅ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯛꯇꯁꯨ ꯅꯨꯡꯉꯥꯏꯅꯗꯕꯗꯨꯅ ꯄꯦꯇ꯭ꯔꯨꯛꯀꯤ ꯂꯨꯍꯣꯡꯕꯗꯨ ꯂꯩꯔꯥꯡ ꯌꯥꯎꯔꯝꯗꯦ ꯇꯁꯦꯡꯕꯒꯤꯗꯤ ꯂꯩꯔꯥꯡ ꯃꯄꯨꯔꯣꯏꯕꯅ ꯃꯔꯤꯟ ꯇꯟꯃꯟꯕꯗꯨꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯕꯗꯨꯅ ꯌꯥꯎꯕ ꯉꯝꯗꯕꯅꯤ ꯑꯗꯨꯃꯛꯄꯨ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯗꯨꯒ ꯃꯄꯥ ꯆꯥꯔꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯄꯦꯇ꯭ꯔꯨꯛꯀ ꯈꯣꯏꯃꯨꯒꯗꯤ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯁꯨ ꯅꯣꯝꯕꯗꯒꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯄꯥꯟꯕ ꯑꯣꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯈꯪ ꯈꯪꯍꯧꯗ ꯐꯩꯖꯥꯎꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ ꯂꯩꯔꯥꯡ ꯃꯄꯨꯔꯣꯏꯕꯅ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯛꯄꯗꯨꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯁꯨ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯕꯗꯨꯅ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯍꯣꯠꯂꯒ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯈꯨꯠꯇꯁꯨ ꯁꯦꯜ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯑꯅꯥꯕꯁꯤꯅ ꯐꯤꯕꯝ ꯁꯨꯝ ꯁꯣꯛꯆꯤꯜꯂꯦ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯌꯨꯝꯗ ꯏꯃꯥ ꯄꯥꯕꯗ ꯇꯥꯟꯅꯔꯨꯕꯅ ꯐꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯁꯤ ꯈꯟꯅ ꯂꯩꯔꯥꯡ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯃꯌꯥ ꯅꯨꯄꯥꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯦ ꯁꯦꯜ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯔꯥꯡꯒꯤ ꯃꯄꯥꯕꯨꯡꯅ ꯇꯞꯅ ꯑꯍꯟ ꯁꯥꯕꯤ ꯅꯃꯥꯒꯩꯒꯁꯨ ꯅꯅꯥꯎꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯗ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯄꯨꯊꯗꯅ ꯃꯗꯣ ꯁꯤꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯠꯇ ꯁꯦꯜ ꯂꯨꯄꯥ ꯑꯃꯐꯥꯎ ꯄꯥꯏꯗ꯭ꯔꯅꯦ ꯂꯩꯔꯕꯗꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯄꯤꯕ ꯀꯩꯁꯨ ꯅꯠꯇꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯦ ꯅꯪꯕꯨ ꯀꯅꯥꯗꯅꯣ ꯍꯪꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯂꯩꯔꯥꯡ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯎꯄꯥꯏ ꯂꯩꯇ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝꯗꯨꯗ ꯄꯦꯇ꯭ꯔꯨꯛꯅ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯃꯆꯦꯅ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯟꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯆꯦꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯊꯣꯝꯕꯤ ꯅꯆꯦꯕꯨ ꯀꯔꯤ ꯍꯥꯏꯅ ꯇꯝꯁꯤꯒꯦ ꯑꯩ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯡꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯁꯦꯜ ꯂꯩꯇꯕꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯄꯦꯇ꯭ꯔꯨꯛ ꯏꯇꯞ ꯇꯞꯅ ꯏꯆꯦ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯩꯗ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯏꯆꯦ ꯑꯌꯥꯎꯕ ꯈꯔꯁꯦ ꯄꯥꯏꯁꯤꯜꯂꯨ ꯑꯩꯅꯦ ꯌꯨꯝ ꯌꯧꯕꯒꯁꯨ ꯅꯅꯥꯎ ꯅꯨꯄꯥꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯇ꯭ꯔꯨꯛ ꯃꯆꯦꯗ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ ꯂꯩꯔꯥꯡ
ꯁꯦꯜꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯅꯥꯎꯗ ꯃꯨꯟꯅ ꯌꯦꯡꯖꯗꯨꯅ ꯃꯥꯅ ꯇꯥꯊꯤ ꯇꯑꯣꯏꯅ ꯈꯟꯈꯤꯕ ꯃꯅꯥꯎꯅꯨꯄꯤ ꯃꯅꯥꯎꯅꯨꯄꯥꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡ ꯊꯤꯔꯛꯂ ꯃꯇꯝꯗ ꯀꯟꯕꯤꯕꯁꯤꯗ ꯂꯪꯖꯔꯨꯕꯒꯤ ꯃꯍꯩꯅꯤ ꯈꯟꯅ ꯍꯦꯟꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅ ꯃꯅꯥꯎꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯆꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛꯁꯨ ꯃꯁꯦꯅ ꯀꯞꯂꯤꯕꯗꯨꯗ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝ ꯇꯞꯅ ꯃꯅꯝꯗ ꯄꯣꯞ ꯊꯥꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯩꯔꯥꯡꯁꯨ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯒ ꯁꯦꯜꯗꯨ ꯂꯧꯔꯒ "ꯇꯣꯝꯕꯤ, ꯁꯦꯜꯁꯤꯅ ꯑꯩ ꯃꯥꯏꯕꯤꯔ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ, ꯅꯇꯩꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯥꯛ ꯃꯅꯥꯎꯅ ꯋꯥ ꯍꯥꯏꯕ ꯇꯥꯗ ꯑꯗꯨꯃꯛ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛꯁꯨ ꯃꯁꯦꯅ ꯆꯠꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯂꯦꯞꯂꯝꯕꯗꯨ ꯀꯨꯏꯗ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯦꯇ꯭ꯔꯨꯛ ꯃꯃꯥ ꯃꯄꯥꯒ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯊꯨꯅ ꯇꯟꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯃꯇꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯦꯇ꯭ꯔꯨꯛꯀ ꯈꯣꯏꯃꯨꯒꯗꯨ ꯂꯩꯔꯥꯡꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯂꯩꯔꯥꯡꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯌꯧꯕꯒ ꯃꯁꯥꯗꯣ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯈꯪꯂꯕ ꯄꯦꯇ꯭ꯔꯨꯛꯅ "ꯃꯣꯏꯇꯥ, ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ." "ꯍꯣꯏ" ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯨ ꯄꯦꯇ꯭ꯔꯨꯛꯀꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯂꯩꯔꯥꯡꯁꯨ ꯈꯣꯏꯃꯨ ꯎꯕꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯥꯟꯅꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯅꯔꯒ ꯑꯅꯥꯕꯗꯨ ꯂꯥꯌꯦꯡꯅꯕ ꯋꯥ ꯑꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯦꯇ꯭ꯔꯨꯛ ꯑꯃꯗꯤ ꯈꯣꯏꯃꯨꯅ ꯋꯥꯅ ꯍꯣꯠꯅꯕꯗꯒꯤ ꯐꯩꯖꯥꯎꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯨꯅ ꯃꯥꯏꯕꯅ ꯂꯥꯌꯦꯡꯕꯗꯒꯤ ꯃꯁꯥꯗꯨ ꯄꯨꯡꯐ ꯐꯗꯨꯅ ꯍꯥꯟꯅ ꯅꯨꯡꯉꯥꯏꯅꯗꯅ ꯂꯩꯔꯝꯕ ꯄꯨꯝꯕ ꯆꯝꯊꯣꯛꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯑꯃꯗꯤ ꯅꯨꯄꯥ ꯑꯅꯤꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫